ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯃꯁꯨꯗꯤ ꯀꯩꯅꯣꯅ ꯍꯦꯟꯅ ꯍꯣꯡꯕꯅꯦ ꯃꯤꯁꯣꯅ ꯅꯨꯡꯉꯥꯏꯕꯅꯦ ꯂꯝ ꯍꯦꯜꯂꯅꯨ ꯌꯥꯔꯦ ꯂꯥꯛꯑꯣ ꯃꯤꯅ ꯄꯣꯠ ꯄꯥꯏꯔꯛꯄ ꯄꯣꯠ ꯃꯤꯅ ꯆꯥꯕ ꯑꯆꯥꯄꯣꯠ ꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯖꯅꯤꯡꯈ꯭ꯔꯕ ꯁꯥꯎꯔꯝꯃꯅꯤ ꯃꯤꯅ ꯄꯤꯔꯝꯕꯗꯣ ꯆꯥ ꯐꯪꯖꯗꯕꯅꯤꯅ ꯂꯥꯟꯖꯦꯜꯂꯛꯄꯅꯤꯅ ꯅꯠꯇ꯭ꯔꯥ ꯏꯆꯥꯗꯤ ꯂꯥꯟꯖꯦꯜꯂꯛꯄꯅꯤꯅ ꯀꯔꯤꯝ ꯆꯥ ꯐꯪꯖꯗꯕꯅꯤ ꯆꯥꯕ ꯊꯛꯄ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔ ꯆꯥꯍꯧꯗ꯭ꯔꯗꯤ ꯃꯥ ꯃꯕꯨꯛ ꯊꯟꯗꯦꯅ ꯇꯧꯔꯝꯅꯦ ꯃꯩ ꯎꯗꯕꯒꯤꯅꯦ ꯃꯥ ꯇꯧꯔꯤꯁꯦ ꯃꯩꯉꯥꯟ ꯎꯔꯔꯣꯏ ꯅꯨꯡꯁꯥ ꯃꯉꯥꯟꯗꯗꯤ ꯃꯩ ꯎꯔꯣꯏꯌꯦ ꯍꯧꯖꯤꯛ ꯊꯥ ꯌꯥꯗ꯭ꯔꯣ ꯃꯆꯨ ꯎꯪꯃꯜꯂꯁꯨ ꯌꯥꯗꯕ ꯅꯨꯃꯤꯠ ꯆꯥꯛꯁꯪꯒꯤ ꯀꯩꯅꯣꯗ ꯇꯩꯁꯟꯕꯗꯤ ꯌꯥꯔꯦ ꯈꯨꯠ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯀꯩꯅꯣ ꯃꯇꯦꯛꯇꯨꯅ ꯑꯝꯇ ꯑꯗꯨ ꯂꯩꯈꯤꯕꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯦ ꯑꯃꯨꯛ ꯀꯥꯏꯅ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯀꯅꯥꯗ ꯑꯕꯨꯡꯉꯣ ꯀꯅꯥ ꯆꯠꯂ ꯂꯩꯗꯧꯔꯤꯕꯗꯨꯕꯣ ꯇꯧꯔꯝꯃꯕꯅꯤ ꯉꯁꯥꯏ ꯑꯩꯅ ꯂꯩꯗꯣꯏꯅꯦꯗꯣꯅ ꯇꯥꯏꯜꯁꯇꯣ ꯆꯥꯛ ꯊꯣꯡꯐꯝꯒꯤ ꯐꯤꯔꯣꯟꯗꯤ ꯂꯧ ꯀꯨꯝꯕꯒꯤ ꯀꯩꯅꯣ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯩꯔꯒ ꯂꯩꯔꯕꯅꯤ ꯀꯥꯏ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯄ ꯃꯣꯏ ꯃꯌꯨꯝ ꯁꯥꯕꯒꯤ ꯇꯥꯏꯜꯁ ꯅꯞꯄꯗ ꯀꯛꯆꯤꯡꯗꯒꯤ ꯃꯃꯜ ꯍꯪꯅꯔꯨꯕꯒ ꯅꯪ ꯊꯧꯕꯥꯜꯗꯩ ꯂꯧꯕꯗꯣ ꯃꯃꯜ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯈꯦꯠꯅ ꯂꯩꯔꯝꯃꯦ ꯊꯧꯕꯥꯜꯗꯩ ꯂꯧꯋꯦꯅ ꯕꯤꯖꯤꯌꯥꯗꯣ ꯏꯆꯦ ꯑꯗꯨꯅ ꯅꯣꯏꯗꯤ ꯌꯥꯝ ꯆꯪꯉꯣꯏꯗꯕꯅꯤꯅ ꯌꯥꯅꯤꯗ ꯆꯥꯛꯈꯨꯝꯁꯦ ꯁ꯭ꯋꯥꯏꯗ ꯑꯣꯏ ꯂꯩꯉꯣꯏꯒꯨꯝꯕ ꯆꯦꯡꯀꯨꯞꯀꯨꯝꯕ ꯆꯦꯡꯒꯨꯝꯕ ꯆꯥꯕ ꯀꯔꯤꯝꯇ ꯃꯤꯅ ꯆꯥꯕ ꯐꯪꯒꯗꯕꯅꯤ ꯃꯥꯗꯤ ꯍꯥꯏꯁꯦ ꯂꯥꯟꯖꯦꯟꯕꯅꯤꯅ ꯏꯆꯥꯗꯤ ꯆꯥꯕ ꯊꯛꯄ ꯐꯪꯗꯦ ꯑꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯔꯒ ꯄꯨꯛ ꯊꯟꯖꯕ ꯏꯆꯥꯅꯤ ꯇꯧꯔꯨꯅꯨ ꯀꯣꯔꯧꯗ ꯆꯦꯡꯉꯤꯅꯨꯀꯣ ꯇꯨꯅꯤ ꯂꯥꯛꯑꯣ ꯂꯥꯡꯖꯅꯨꯀꯣ ꯗꯗꯥ ꯄꯥꯏꯈꯣꯝꯕꯅ ꯍꯧꯖꯤꯛ ꯐꯨꯔꯛꯄꯗꯣ ꯏꯁꯤꯡ ꯁꯥꯟꯅꯕꯒꯤ ꯐꯨꯔꯛꯑꯦ ꯏꯁꯤꯡꯅ ꯇꯧꯔꯛꯑꯦ ꯍꯥꯏꯗꯣ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯔ ꯈꯨꯝꯃꯛꯇ꯭ꯔꯤꯗꯣ ꯎꯗ꯭ꯔꯥ ꯑꯩꯅ ꯃꯈꯥ ꯇꯥꯕꯗ ꯃꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯝꯅꯦꯕ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯗꯗꯥ ꯄꯥꯏꯈꯣꯝꯕꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯦ ꯇꯧꯔꯛꯏꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯛꯏꯕ ꯁꯛꯁꯦ ꯌꯦꯡꯒꯦ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯣꯁꯦ ꯀꯃꯦꯟ ꯍꯥꯏ ꯃꯌꯥꯝ ꯑꯝꯇ ꯇꯧꯔꯣꯁꯦ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯂꯝ ꯍꯦꯟꯖꯔꯤ ꯑꯝꯇ ꯍꯥꯏꯈ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯂꯝ ꯍꯦꯟꯖꯔꯤ ꯆꯦꯡ ꯆꯥꯕ ꯑꯩꯅꯤ ꯆꯥꯛ ꯄꯤꯖꯗꯦ ꯃꯃꯥꯅ ꯆꯦꯡ ꯆꯥꯕꯩ ꯂꯣꯏ ꯇꯠꯂꯦ ꯈꯌꯥꯠꯀ ꯇꯨꯝꯃꯣ ꯌꯥꯔꯦ ꯇꯨꯝꯃꯣ ꯇꯨꯝꯈ꯭ꯔꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ ꯀꯔꯤ ꯆꯦꯜꯂꯤꯅꯣ ꯇꯤꯀꯦꯠꯇꯣ ꯀꯛꯈ꯭ꯔꯕꯅꯤꯅ ꯃꯦꯁꯦꯖ ꯂꯥꯛꯏ꯫ ꯀꯩꯅꯣ?
ꯑꯩꯁꯨ ꯑꯕꯨꯡ ꯌꯥꯏꯒꯤ ꯄꯣꯠ ꯃꯄꯥꯅ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯆꯦꯜꯂꯒ ꯇꯥꯡ 10 ꯊꯣꯡꯅꯤ ꯍꯥꯏꯕꯅꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯀꯥꯡꯍꯧ ꯑꯃ ꯆꯥꯔꯅꯤ ꯆꯥꯛ ꯆꯥꯅꯔꯕ ꯃꯌꯥꯝꯗꯤ ꯀꯔꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯔꯒꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯥꯡꯒꯣꯟꯗ ꯐꯝꯃꯤ ꯏꯆꯦ ꯍꯣꯏꯒꯤ ꯂꯥꯏꯞ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯀꯦꯅ ꯊꯥꯗꯣꯛꯑꯝꯕꯅꯤꯗ ꯏꯆꯦꯒ ꯏꯃꯥꯒꯁꯨ ꯂꯥꯛꯑꯦ ꯁꯨꯔꯨꯡꯗꯒꯤ ꯆꯤꯍꯜꯂꯅꯤ ꯃꯣꯏ ꯕ꯭ꯂꯣꯛ ꯌꯥꯎꯕ ꯇꯜꯂꯦꯅ ꯌꯨꯝꯗ ꯄꯤꯛꯄꯅꯤꯅ ꯕ꯭ꯂꯣꯛ ꯊꯥꯗꯣꯛꯇ꯭ꯔꯦ ꯕ꯭ꯂꯣꯛ ꯅꯝꯗ꯭ꯔꯦ ꯊꯕꯛꯁꯨ ꯈꯔ ꯆꯤꯟꯕ ꯕ꯭ꯂꯣꯛ ꯅꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯕ꯭ꯂꯣꯛ ꯅꯝꯕ ꯍꯧꯒꯦ ꯉꯁꯤꯒꯤ ꯂꯥꯏꯞ ꯉꯥꯏꯍꯥꯛ ꯂꯥꯡꯒꯦ ꯃꯥꯡꯒꯣꯟꯗꯅꯤ ꯏꯆꯦ ꯍꯣꯏꯒꯤ ꯐꯤ ꯁꯥꯐꯝꯗ ꯏꯆꯦ ꯍꯣꯏꯁꯨ ꯌꯨꯝ ꯁꯦꯝꯕꯒꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯕ ꯃꯣꯏꯁꯨ ꯃꯌꯨꯝꯁꯦ ꯆꯥꯛꯁꯪ ꯁꯦꯝꯕꯒꯤ ꯃꯥꯡꯒꯣꯟꯗ ꯆꯥꯛ ꯊꯣꯡꯉꯦ ꯁꯨꯃꯥꯡꯁꯨ ꯁꯦꯝꯃꯤ ꯁꯨꯃꯥꯡꯅ ꯏꯇꯩꯅ ꯁꯦꯝꯃꯤ ꯌꯦꯡꯍꯜꯂꯛꯀꯦ ꯁꯨꯃꯥꯡ ꯁꯦꯝꯃꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ ꯁꯦꯝꯗꯧꯕ ꯁꯥꯗꯧꯕ ꯃꯌꯥꯝ ꯋꯥꯠꯂꯤ ꯉꯥ ꯌꯥꯎꯗꯦ ꯌꯦꯔꯨꯝꯗꯣ ꯀꯥꯏꯗ ꯌꯥꯔ ꯀꯨꯏꯔꯗꯤ ꯌꯥꯔꯣꯏ ꯆꯥꯛꯈꯨꯝꯗꯅ ꯆꯥꯛ ꯃꯥꯡꯒꯣꯟꯗꯅ ꯆꯥꯛ ꯊꯣꯡꯉꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯅꯨꯡꯁꯥꯕꯨꯗꯤ ꯌꯥꯝ ꯁꯥꯗꯦ ꯅꯣꯡ ꯃꯪꯉꯦ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯅꯣꯡ ꯇꯥꯔꯛꯇꯧ ꯃꯥꯜꯂꯦ ꯊꯥꯡꯗꯗ꯭ꯔꯤꯉꯥꯏ ꯉꯥꯛꯇꯪ ꯋꯥꯠꯂꯤ ꯑꯩ ꯆꯤꯡꯉꯤꯕꯁꯤꯅ ꯅꯨꯝ ꯁꯤ ꯇꯧꯗꯣꯏꯅꯣ ꯈꯥꯡꯗ ꯑꯃ ꯊꯥꯎ ꯍꯩꯔꯤꯁꯦ ꯏꯃꯥ ꯁꯤꯅ ꯐꯤꯜꯇꯔ ꯍꯥꯞꯄꯗ ꯃꯥꯏꯒ ꯁꯤꯠ ꯅꯥꯜꯂꯦ ꯐꯤꯜꯇꯔ ꯍꯥꯞꯄꯗ ꯍꯥꯞꯄ ꯌꯥꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯊꯥꯎ ꯍꯩꯒꯦ ꯊꯥꯎ ꯏꯌꯥꯗ ꯊꯥꯎ ꯍꯩꯒꯦꯕ ꯉꯥ ꯃꯈꯣꯡꯁꯦ ꯈꯣꯠꯂꯧ ꯇꯧꯕꯒꯤ ꯑꯝꯇꯪ ꯈꯤꯇꯪꯗꯤ ꯇꯨꯗꯣꯏꯅꯤꯗ ꯊꯥꯎ ꯂꯤꯛꯂꯤ ꯑꯃ ꯀꯥꯆꯤꯟꯗ ꯌꯥꯎꯕꯅꯤ ꯊꯥꯎ ꯂꯤꯛꯂꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯝꯇ ꯂꯩꯌꯨ ꯍꯥꯏꯕꯅꯤꯅꯦꯍꯦ ꯉꯥꯔꯤ ꯉꯧꯕꯗ ꯉꯥꯔꯤ ꯌꯥꯔꯅꯤ ꯏꯆꯦ ꯑꯗꯨꯅ ꯉꯥꯔꯤ ꯉꯧꯕꯗ ꯍꯩꯗꯣꯛꯀꯅꯦꯕ ꯅꯨꯡꯁꯤꯠꯁꯦ ꯅꯨꯡꯉꯥꯏ ꯇꯄꯝꯒꯦ ꯂꯥꯎꯁꯦ ꯍꯥꯏ ꯃꯌꯥꯝ ꯇꯧꯁꯤ ꯂꯥꯎ ꯁꯤꯒꯁꯦ ꯑꯝꯇ ꯑꯣꯠ ꯈꯣꯠ ꯇꯧꯒꯦ ꯍꯥꯏ ꯃꯁꯤ ꯑꯉꯥꯡ ꯀꯩꯁꯨꯝ ꯀꯦꯁꯟꯅꯕꯅ ꯁꯥꯕꯗ ꯇꯛ ꯊꯦꯡꯍꯜꯂꯗꯤ ꯍꯧꯖꯤꯛ ꯉꯥꯎꯈꯤꯅꯤ ꯊꯣꯡꯕꯖꯥꯅꯤ ꯌꯥꯛꯇꯅ ꯊꯨꯡꯕꯖꯥꯠꯂꯦ ꯃꯣꯏꯁꯦ ꯈꯔ ꯆꯥꯁꯤ ꯈꯔ ꯆꯥ ꯆꯦꯡ ꯈꯔ ꯁꯥꯏ ꯃꯑꯣꯡ ꯃꯇꯥ ꯇꯥꯗꯣꯏꯕꯣꯅ ꯄꯨꯈꯝ ꯑꯃꯁꯨ ꯃꯈꯥꯗ ꯂꯩꯕꯅꯤ ꯏꯁꯤꯡ ꯀꯨꯞꯄꯩꯁꯨ ꯑꯩꯈꯣꯏ ꯄꯨꯈꯝ ꯑꯣꯏꯔꯒꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯄꯨꯈꯝ ꯑꯄꯥꯛꯄꯗꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟ ꯆꯥꯏ ꯃꯩ ꯂꯥꯛꯇꯕ ꯅꯠꯇ꯭ꯔꯣ ꯏꯇꯩ ꯃꯩ ꯁꯦꯝꯃꯤꯁꯦ ꯈꯣꯡꯕꯥꯟꯒꯤ ꯀꯥꯏꯗ ꯉꯔꯥꯡ ꯁꯦꯝꯒꯗꯥꯏꯅꯦ ꯅꯣꯏ ꯃꯄꯥ ꯁꯦꯝꯒꯗꯥꯏꯌꯦ ꯑꯗꯨ ꯑꯥ ꯃꯈꯥ ꯌꯧꯗ꯭ꯔꯤꯌꯦ ꯀꯛꯑ ꯁꯦꯝꯕꯅꯦ ꯃꯩ ꯃꯨꯠꯇ ꯊꯥꯔꯛꯑꯕꯣ ꯑꯩ ꯃꯩ ꯁꯦꯝꯕ ꯆꯠꯂꯕ ꯒ꯭ꯌꯥꯁ ꯃꯈꯣꯡꯗ ꯀꯥꯕ ꯌꯥꯕ꯭ꯔꯥ ꯀꯣꯔꯤꯒ ꯉꯧꯔꯕ ꯍꯠ ꯇꯧꯔꯁꯨ ꯃꯃꯥ ꯆꯧꯕꯤ ꯒ꯭ꯌꯥꯁ ꯃꯈꯣꯡꯁꯤꯗꯕꯨ ꯀꯥꯒꯦ ꯀꯩ ꯅꯨꯡꯅꯥꯅꯣ ꯁꯤꯕꯣ ꯒ꯭ꯌꯥꯁꯁꯨ ꯊꯥꯔꯤꯕ ꯇꯣꯡꯍꯜꯂꯣ